MASHAK KHANGDABA KHUTLAI PAIBA MEEOI KHARANA NGARANG NUMITYUNGBA MATUNG PUNG MARIROM TARAKPA ADUWAIDA Imphal East District ki LAMLAI Police Station KONBA PHAKNUNG LEIBA 5 warehouse AMADAGI Shinmee Mari NONGMEI CHINGDOL PHADUNA PUKHIBA adu ngarang numidang pung 10 TARAKPA ADUWAIDA Imphal East District Police na rescue Toukhre. Police na rescue Toukhre Shinmee sing adudi Chapra District Bihar dagi Umesh Rai chai 38 apokpa laikhidraba Bharat Rai District asimaktagi Kishore Rai chai 30 apokpa Rampan Rai Jaunpur UP dagi Pramod Kumar Prajapati chai 39 apokpa Pavan Kumar Prajapati amasung Azamgarh UP dagi Rajiwar chahi 92 apokpa Chandra Kumar kawi hairi Police dagi fangba paw magi matungina Shinmee mari fakhe haibagi paw hek fangbaga DIG Range 1 and Heruzid ASP Imphal East District Dr. S. Ibomchan Luchingba Imphal East District Police Commando LAMLAI Police Station ki combined team na Baruni Chingama dia koibam from Singda Cordon Togina Paksana rescue operation chathaba hauki Police na maikai kuding question na operation chathaba horopadagi sakhangdaba singna fakiba Shinmee mari mag Numidang pung 10 TARAKPA ADUWAIDA sanjanbamda leiba commando outpost manakta thadok lambani haina police tagi fangba pawo sina makhatari